Pausadrimpum oibamar oibapau khara update tawjari. Table dafam laga lokta kanbasingna pat pungmang mangalambani se minister. February thada G20 gi delegate sing loktak pat yengpa lakadawhi. Mathang segi February thada G20 lebak sing dagi punna delegate chama yangkhai rop Manipur da laktuna loktak pat ke phibam yangsil lagadawhi. Masigidamak yang laga loktak pat asi tarutana na thambagi tangai fadabalai. Maramas na pat asi sengtok na bakong thang laukalakbani. Table da fam laga loktak kan bak kampun yet padagi farasi pungmang mangalambani hanes minister N Pirana Fangdokre. Bisnupur district ki sentra da ngasi pangtho ki baloktak pat seng pada sinagata bandang na thunglakiba hydraulic excavator sing sinapa agdokpa kamari lena na pangthok pa thoramda se minister na hai. Loktak pat asi leitaba matamda aikhoi leiraroi loktak pat kangkhiba haibasi Manipur ki tampakta ising leitre haibani. Ising jaudana aikhoi na kaidong nongda hingpa ngamloi maramas na pat asi kan haibasi aikhoi ki tawdaba yadrabi thawni haina kan batai. Magna hai loktak pat kanana bagidamak hanadagi leijaraklaba loktak pat ki lamkhai asi ningthina demarcation tawba mathau tai. Tarutanan ba amasung yengbada yamna fajaba amasung pollution leitaba pada mawhainna na phona bada aikhoi khudimak ki thawthang yamna chawe. Masigidamak lengana cabinet subcommittee amasem laga farasi kanana bakhongthang changchinba aurakibani haike. Nagalamaromda Scheduled Tribe on bagi opponent poll laingang nakakre Statistics Department ki Director Deputy Director suspend tawkre. Maidai mitai ba Scheduled Tribe ki list salhan basibo yaningba natagana janingda bagi matangda Azadi ka Amrit Mahotsav ki manung channa. Manipur lenga ki Directorate of Economic and Statistics na opponent poll matha asigi taraga nipan da thokiba do kodak da cancel tawre ana Manipur lenga ki Economics and Statistics ki Deputy Secretary BR Kongrai ngamna order thokna khangre. Opponent policy lawrubagi damak department asigi director Paijunna Kamai amasung Deputy Director RK Dhiren Sanabu thabakdagi suspend tawkre. Tha asigi taraga nipanda department asigi Deputy Director RK Dhiren Sanana khodek piduna midai bu Scheduled Tribe ki list salhanbagi opponent policy Imphal da numit khudingi phongba pause amadhablobani masigi sumarakda department ki official website ki khutangda link thagatunam yamna fall asida sarugyan bagi khudong jaba adopi hibani yamna sensitive oiba issue asida asigamba opponent poll ama thadorokpa asina maram odana Scheduled Tribe demand committee amasung tongan baluk kena yaring daba amasung opponent poll atuba handokna na wafum kya phongtongna rakhibani saraga sida ngasi numitang Manipur lenga ki joint secretary DV Ana Arambamna order ama thokna Economics and Statistics Department ki director Paijonna Kamaibo Civil Service Conduct Rules 1965 ki rule number 10 clause 1 clause A ki makada khudak thabak tagi suspend tawkibani. Maki suspension period manung asida Imphal thadokna satpa yaroi karigumba tangai fadaba maram leirabasu mari leinaba authority dagi mangjawnana aya balawlaga satkadabani hairi. Lunana opponent poll aduba kudek piduna pause da phongba department asigi deputy director RK Dhiren Sanabusu Economics and Statistics ki commissioner Deves Devalna kudek piba order ama thoktuna Kodak da thabak dagi suspend tawki mahaksu Civil Service Conduct Rule 1965 ki rule number 10 ki makada suspend tawki bani. Lunana suspension period marung asida Imphal thadokna satpa yaroi haina su order asida palle. Nakalamromda SDDC dagi phangba pau gi matungina yamna sensitive oiba issue asida opponent poll amani haiduna lenga ki department amana irai laina habdorukpa asida lana satkhiba yaba kya leibadagi harba opponent poll asibo withdraw tawna ba director masamakta haijaki loinana ai basarul fawu pisan ki SDDC ki mutsinga director ko unaba matam aduda harba opponent poll adu atu matam da withdraw tawna ba honari ana su thajaba piraki haire. SDDC ki General Secretary K Bhogendra na kudek pituna department atu ki director da pisin khiba ai bo cherol aduda hai sahi kaya gi mamang dagi Scheduled Tribe demand committee na lusingduna mitai bo Scheduled Tribe ki list chalanana ba makhal makha kaya gi democratic oi khongjang sangchinduna lakhibani adubo handa opponent poll ama habdorokwa asda opinion bollafum thokpa chapjaba proof adugi khenaba thambakdaba asina maram warga poll asigi result adu yamna lana chatkhiba yabagi othokpa lai. Masida sunatana hiana pamdaba thodok sing thorakna bagi masak oirakani maramasina hariba poll adu khudakta handokpiu haina palle. Nagalamoromda hiramasigi matang the World Maitai Council Secretary General Yambem Arun Maitai na kudek piduna thadorakpa serolamana hai. Manipur lenga ki department asina opponent policy thengna pada yamna nongai taba phawi hariba department asidi opponent poll amana lepkada wafam su nate asigumba yamna aruba issue asi irai laina opponent poll hektamak lawrak libasi
kari maramgino haiba chapchana sengdokhanningi khwaidagi nowba census report matungina manipurda maitai ki missing asi state asigi apunba missing ki chada nifuga mari khaktani adubo hariba missing asi kumja lising amaga chapan humbutra mathoi ki census study chada humbuga mathoi hoirambani hariba census adu jimpham oraga hauze chanhariba assembly ki sitmasing asi lebribani amabu orabasu opinion poll asina yamna aranba madi yumpham yautaba fal ama pigani habasidi nakai chengle state asida leiriba apunba maitai missing ki chada kun mangadi smartphone paiba sunate maramasna hiram asida minister na akan bamiyang changbituna fall asi kudakta handokpina ba appeal tawrakle G20 mifam imphal da pangto lagani sangai festival ka mari lehna G20 pavilion pangto ka dori kumsing lising ani kulhumdoi gi April da pangto ka dori ba G20 mifam manipona yimpu oidan imphal da pangto lagani G20 leibak singi delegate sing amazong mapangwari ba international institution singi muching imphal da lakadori ba asida manipur gi mahausa gi phajaba amazong cultural diversity sing malem gi biam da utok na da bakitan ja phanglagani manipur da hauji pangthok liba taraga mathoi suba manipur sanga festival gi sarukan boina imphal gi hapta kangjebung da G20 Indian Pavilion so festival asi loidri phawwa pangthok lagani Prime Minister Narendra Modi na hiramasiga mari lena da G20 gi mifamadu city area khakta da pangthok gi mahut tongan ba mafam sinda pangthok tuna laibaga sige inagullaba culture manipur hausa gi phajaba sing maming chalaba sanga festival asiga mari lena na malem gi miyamda uthok na da bakitanja lahuga da bani haina phangdorakre Prime Minister ki wafam madu se Minister N Birena taramna okpaga loidana Shanghai Festival ka mari lena pangthokadaba G20 Pavilion asida lamdam asigi fajaba sing amadi culture sing uthokna dabagi tanja phanglagani Shanghai Festival saruk yana dabagi damak saliba tha asigi kunga darukta Union External Affairs Minister Dr. S. Joysankar amasung External Affairs State Minister R. K. Ranjan laklagani G20 na Manipur Shanghai Festival asi malemda masak khangan pada asoba thaudang lauragani Festival asiga mari lena G20 Pavilion pangthokadaba amasung G20 gi mifam gi mapu oigedoriba asida chawthok saba phawi ana su minister na phangdoragli Luva koti yangkai gi goli ga konana mi ahom fare tongan ba thodok ani da Assam police na mi ahom Susanpur dagi prakpa lupa koti yangkai rom gi goli ga konana fare haire Assam police na ngarang nongmai sin bitta Kasar district gi Lakipur area mi ahom tablet lak amaga lising marfu ga konana faki faraba goli sing adu malem gi kaithel gi mamalda yamdrabada lupa koti yangkai rom gi oigane goli sing adu ga konana faraba mi ahom adudi Abdul Said Ifazur Rahman amasung Samir Alam kawe makoi homma Kasar district gi ngaktani haire Kasar Superintendent of Police Munal Mahaton hai mi ahom asina goli singa du traga magi manungda tokhaiwa semper ama semlaga lotana purakibani akakna pau ama fangbadagi district police team amana traga do check tawbada goli singa du fakhibani faraba Abdul Sahid po ahanba wahang pong satabada goli singa du yumlo nariba state Manipur ki Susanpur district gi purakibani goli singa du forest lebak singda yona da purakibani aiba khangbangam le Atau thodok amada police amasung CRPF ki apunba team amada Karbi Anglong district dagi ngarang traga madagi ganja mi ani ganja quintal mari ga kona na fare haire Sagol tongba portions in the Shanghai Festival ngaksen ba haukre Se minister na mangjawna la lauthoki ba matungina Shanghai Festival gi tongan ba venue khudi mota sagol tongba police portions in ngaksen ba gi thabuk pakat ba haukre Manipur police ki akanaba portions sing khandok tuna tha khra gi mamang dagi hauna sagol thoba gi training sathaduna lakhibani Trading luraba police ngasi tha asigi taraga mapanda kanglagi manung kangjebungda pangtokiba se minister gi sagol kangjei competition outdopegi thoramda sagol dongba police sing mathok tawba hawan kibani thoramadu se minister na Manipuri poni sing asibo yokanana bagi pandamda laingana paikat kiba laingana paikaliba tongan ba thoram sing asibo marik chumna miam ta khangan kiba ka loinana sagol sing asi ningthina sinabinaba amadi makoi ba yokanana bagi pandamda police station khudingda Manipuri sagol tara loinana bagi thaudangsu sinna kibani Hari basagol tongba police portion sing asi Shanghai Festival manungda ngakselaka festival lasi loraba matungda imphal gi baroi bamfam sing dasu ngaksen bagi thabak sathagani ana phangdokhiba laikhrabani laingak na handak paikhalak liba Manipuri poni yokan adabaki thausen asiba maikai kya dagi miyamna nuaiba amadi harabo phangdok narakli sanga yokan adabaki thabak tawriba People for Animal Manipur na singba organization singi maikai dagi su thausen asiba thagat pa phangdok pagal loinana police na sinagadori basawol sing asiba police portion amagom Sabsana loina binapa awafam su phangdokhiba laikhrabani athumai namak mi sinkraba Imphal Keithel manung asida sagol tongba police forces na miyam marakta ngaksen gadoriba asida asoyangam thoktana ba akakna bakanglon kharaso semaning bagi apamba miyam na phangdok narakle este demand gi mayukta asumna Union Minister Kiren Rijiju da memorandum pisingre
Scheduled Tribe Demand Committee na Mitai Singba Scheduled Tribe list Salan Gadavani and a demand Toriba Asigamukta Sumna. Mamang the Unit Minister of Tribal Affairs Arjun Munda Unatuna Memorandum Pisin Krabamatong. Ngarang Makatana Union Cabinet Minister of Law and Justice Kiran Rizizuga Unatuna Memorandum Pisin Gray. Loina na Mitai community da Scheduled Tribe status Piki Patarabadi Manipur Tribal Miam the Tang Tadaba Amade Akiba Kya Pirakpayai and a Unit Minister Asita Taksin Gray. Wafamadu the Unit Minister gi Maikadaki Maitai Singbo Scheduled Tribe list Salan Bibasi Constitutional Matter Oibana or a bloating among the Yamna Kumni Yansin Kigani and a Tazaba Piraki. Unit Minister Kirin Rizizuga Unakiva Aduda Asungi Maikadaki Makatana Fondo Kibada Maitai Singbo Scheduled Tribe ki category da Salana Bigidiman Asida Asumaran Yangba Tautana Amade State Sigi Tribal Miamgi Sentiment Karimata Udana Rise Sabagi MP Yauna Tampaki Legislature Amana Fona Sagali Majority Community Waiba Maitai Sinamakoiba Scheduled Tribe ki category da Salan Gadabani and a demand Toribase Tribal Miam Gilam Amadi Atai Hiram Keda Chauna Akiba Pibani Maitai Community Singasi Sahi Lising Henbagi Civilization Lairaba Yamna Advance Overabakang Bore Manipuri Lula Indian Constitution Ginipan Soba Selunda Sanbagi Matakta Manipurgi Kalsarin Dance Sasi Quadagi Hena Art Form Amboy Bagaloina and Dr. Dona Kalsarin Giwanasu Yamna Advance Overabakang Bone Maitai Community Singasi Technology Medical Engineering Amusung Sports Jauna UPS in the Lower Civil Service Exam Singda Yamna Advance Overabakang Busingni Mamang Sahida Pangtokiba NDG Examination da Maitai Community ki Mahiroi Taraga Manga Sahista UPS in the Lower Civil Service da Ani Aduga Notice is the Singoina Maitai Community na MBBS da Somblop Oina Mai Pake State Amusung Central Educational Institution Singda Maitai Singda Namna Tariva Valley District Singda Marwaina Imphal East Amusung Imphal West Lairi Harban Institution Sing Asida Unreserved Category da Maitai Community ki members in the Loina Bag Wari Masina Maitai Yasi Yamna Advance Soiba Kampuni Abisamayak Singna Tagle Howziki Werasu Manipur gi Government Service da Scheduled Tribe Reservation Asi Sada Kuntraga Matoine Karigama Maitai Community Singasi Central Government Scheduled Tribe Hoina recognized over Tarabadi Housing Lariba Scheduled Tribe Reservation Singasi Maitai Natloin Low Kragane Houses of Maitai Singasi Scheduled Caste Samsung OBC Category Kutong Saba Fanglibane Makatarakwa Atopa Pauda Indonesia da magnitude 5.6 Yauna Yua Hakibagi Todokta Mio Yankai Kataruk Sire Indonesia ki Marueva Island Java da magnitude 5.6 Yauna Yua Hakibagi Todokta Mio Yankai Kataruk Sire Aduga Jahumlom Henbana Asoka Panangle and Office Report Amari Matokina Fongdogli Ngazi Java da Yua Hakiba Asigi Epicenter Asisu Sianzogi West Java Town Manak Naglay magnitude 5.6 Yauna Atin Mamatam da Indonesia gi Java da Yua Hakiba Aduna Maram Oiduna Maram Oraga I rise Kaya Amaso Building Kaya Amaso Amangata Tokle Haji Yua Habagi Todok Aduda Aso Pandanglaba Mui Chahumlom Hiena Hostanda Pukatuna Laganari Makoi Singadugi Manunda Yungi Ati Akai Marakta Nansindona Leram Badagi Saru Fracture Oibami Kaso Yauri Hana Sian Ju Administration Gi Headwariva Harman Sohamana Pongdoragli TV broadcaster Kara Nadi Sian Ju the Leva Building Kagi Yum Takning Haigre Lebagasi Gi Meteorological Agency in the section World Period on Haikibada Yua Hakibagi Toto Sikiba Musing Masing Makatana Hengalak Bayana Lay Haide Houses Makatana Yua Hakiva Adugi Madung Tarakwada after Sokia Matokwa Yabana Marmorga Building Mapanda Toroglaga Musing laden by Indonesia Gi Meteorological Agency Headwariba Dawiko Karana T1 reporters in the Pongdoragli Lawyer is in Pampari Masagi Sahikunganito Suraba Mayadida Walugi in Jakarta Ladiba Building the Yua Harpagi Piper Polotana Panda Centropagi Powdam Adu Nauna Tamki Mana Tabak Suda Lady Lamai Niglaki Hanbadi Yua Hapagi Tadugadu Kalam Kivadaki Tamna Kansilak Padagi Yumnaching Bating Harapagi Obama Colsing Tafa Funky Houses of Mahak Gauri Loinan Mahaki Kong Sing Adusu Loinan Mahaki Kong Sing Adusu Taramari Suba Madhol Dagi Centerangna Bahona Bada Laitoki Badaki Anab Fogli Yua Hakipagi Tadu Adugi Matunda Nafi Angang Kia Mapanda Centok Naraglaki Indonesia Kilibakasi Yua Habagi Tadoxing to in a Tokli Mapam Amani Masimarwena Tectonic Pet Collide with the Pacific Ring of Fire Gimanung Sanalaban Ire English Kani Kungamatoki January Tada Magnitude 6.2 Yauna Sula Wesi Alenda Yua Hakibada Mui Chambro Henesikiba Amadi Mui Chakia Mai Makil Hen Kitrabane Miki Haksang Masingi Beg Yankai Humdoi Fangle
Manak nakpada pangthokliba International Arts Festival amadagi nongaibagi nilkhongbagi makol taringai Bibiana Mendoza na cartel violence chawna bakal punamaki hingsa thokliba Mexico gi region amada aronba mongphom amadagi miyoibagi haksangi saruk sing phangre hui amana miyoibagi kut ama masinda siklaga porokpa miyamna ukiba matungdagi maki mangkiba mapwanupa thiribi masagi sahi kunthra kani thoi surabi nuviama Guana Juwanto state ki Irakuwato town da mafamadu thonglaki Malengi mafum purmaktagi miyamna Cervantino Festival pangthoknaringai ekhoina lebak tawduna haksang sing thina da bahonari adwa to pamafum atai da miwi kya amahena makhoina fomjilam ka da maramna masi kana da bani hana ayana khalli ana mangkhiba miwi sing punna thina da bagi napi khotpu amagi founder Mendoza ana haike October ki atheng panamit atugi matung dagi makhoi amasum forensic experts ingi group amana bek yang hai ga humdoi thangadaba migi haksang sing gi saruk sing makoi gi pamum pham sing dagi tawtuna lakthokla pumamba mafam sing adu dagi lakthokla kre haksang sing adu authorities na masak khangna na bahonari Guana Juwanto state ase mapal lebaki asoba automobile company sing gi factory sing leba industrial meola mani mafam basda ho ki ba thakara da sapmana pamong sing da gang violence da se ki ba mioi chahungi haksang sing phangre Guana Juwanto state ki konungdagi pung amorom lapada leiba Irakuwato na miyamna khwaidagi hena safagada mafamni khanba Mexico gi municipality singi marakta number 2 da lei drug cartel singi sakdi munabagi lan singna Guana Juwanto Mexico gi khwaidagi hingsa thokpa state ki mingthol adu phawa phangre masida sahi asigi January dagi September 4 wa lisingani sampri hen harkre masi lebaki wena apunba masing gi sada tararomni hareba matam asimaki manungda mioi lising kuntra hena mafam kangdana mangki Asun nahan asun bagi irang fana tok tun asun mata mamada santi waramba mi million 6.1 gi state asida soba lam koi mamane mafa masigi loilam matam gi style gi konung loina na yang bada fazarawa san niguel de island city na sahi ko theki mapal leba gi mi wali sing kya sang chele Kolkata da ex serviceman ama maki loina bi amasong masanupwana matup taruk kakthalaga harkre Delhi da Srar Kawi Maharashtra da ginapi ama magi mapurui bena matop kuntrabanga thongna kaktuna harkiva thawdoki matung tarak pada Kolkata da ki kilometer nifurom chatlaga leiba Balfour da ex navy ama magi loinabi amasong masanapwa na matop taruk thongna kaktatuna halaga manang nakwi area da hundok lambadagi police na fare police ki pauna haribena Wal Sagrabodi kauba former navy person ama aukiba November taraga mari kinu bidang waramda magi loinabi Syamali Sagrabodi sahi yang kai amasung masanupa Raju Sagrabodi Elias Joy sahi kun kamanga suraba makoi ani sang tunahat ke thawbogadu Raju Sagrabodi gi examination fee lofali sing hom bi bagi matangda kana saina bagi tawdok tholak padagi masanupa asina mapada makauri be laga hat ke masanupa asi ITI satrani mapadu Raju na Sagrabodi na mamagaloina na hataba matungda horizon aduna mapagi asi bhausang adu matup taruk thokna kaktalaga manak nakpa Bokri madalang thagi asi baksanggi saruk sing adu plastic bag sing hablam ki masanaba adu na bhaki cycle da taruk lak thok na mapagi asi baksang adu puraga manak nakpa bokri adu da lang thok lam ki bani miada du sathakra patung mathan ki nongan bagi ekta mama masa sang tuna police da makoin hatokra ba ex navy officer adu mangre an missing ama report ama file tau ki ex navy person asi private agency amada security guard wai pani mak thabak satkibadagi halaktre an missing report adu da palle Ado batado uthokra panamit umnigi matung November taraga tareta asi baksang singado marang na pukri ado da tawkolak padagi police na recover dauki loina na makata ba investigation da mama masa atu phagat ki bani hairi asi baksang ni makuk ani na manak nak na ba fatahudi lang thokpam area dagi fangki ado ko ko masung sakhaw gi sarung singado na pukri ado dagi tawkolak ki bani makodani ado di hausik phawu phangpang ngamdri faraba mama masa ani mak namit taraga ni thoi ki police custody rimal lau thakre hairi UP da nufa amana mahaki girlfriend matup taruk thokna kakthalaga guhada langtharambadagi fare UP gi Azamgarh da nufa amana mahaki girlfriend matup taruk thokna kakthalaga guhada thatharambadagi police na fare thawdogadu da senior ba equis prince jada pasi mangna hakraba napi adogi makogadu police ga loina recover tawpa lakpada nomai kamna badagi pandona sokle haire police ki pauna hari bana mihat aduga mari lena jada hari pambiyo yasi hauki bathang chuni bita fa ki bane Farava miyo edu police na poraga victim adugi makogado recover tawba lakpada equis asna mafam adu da losilamba country ve pistol ama sinaduna police tamna nomai kapsilakpa mafam adu da ki na tok tuna sian kinaba honabada police ki nomai na fanduna soki bane auki bana bimber taraga mangata local gi miyo sin Azamgarh ki Fasimi village ta leiba goa amadagi nupi gi asi baksang ama tawlakpa obadagi police da bawfira matang da miyo edu phaba ngam ki bane
Siraba nufi asigi maming Aradhana kawi mahana guha asida sido leramba matamda masa tangkai amadi mafi thonglamde. Yadabna nufi asi sahi karagi mamagda nungsina ramlaba matung atofa nufa amada mayumpan kibadagi yadabna mamanava amaga loida namiyad adu sadagi bane. Yadabna nufi adu matuk taruk thongna kaktalaba matung da politin beg amada hapsilaga guha adu lang tharam kibani aduga akak pamakuk aduna mafam adudagi khara labna pokri amada lang tharam kibane. Nagalamorom dana dalit nupi ama ising taklui haibagadamak water tank ama san mayung na siyang dokre. Karnataka ki khunggang amada leba ising tank ki amadagi dalit nupi ama ising taklui haibagadamak masana masabo awang pathakim hiyo ising na haijaba karana tank adugi ising loina thadok laga matung san mayung sinaduna tanki adu samthokre haire. Thaudoga si thasi ki tara kani panda thoki bani namida sida schedule caste san benefi amana Karnataka ki Samarnagar district ki manung chanba Hegotra Belesta Lohong bagi tharom ama yauroroba matung marak nakna laiba ising tanki amadagi ising thaglo khaibani maduda afor kaski miho sing haijaba kharana ising tanki aduda yauram ribasing ising kudimak thadok laba matung sanbayung na tanki adu samthoki bani sanbayung asi mi kharana di khwaidagi hena sengba posakni haina launari haire amromda local jurisdiction tahsildar amala phongdo khibagi matungina ising tanki adu sitnana tengthoklamle habadi sumi adubo madu sanmayung na zamto kibra habadu di sapchana khang bangamdre hauju babigu en ising thaklami harbe dalit napi adu masa khang bangamdre magi masa kamadi laifam khangdo na honari adugi matung thawdok asida seneriba miyo sing matakta case register dawgani haire dairy farm amagi mafu nongthil powopta nongmaina kaplamle Asami City Guwahati de laiba Porvi Dairy Farm gi mafu ngasi basa khangdaba miyoi kharana nongthil powopta nongmaina kaplambadagi laikana bangamdana sikra haire Reporting in dairy farm asigi mafo Ranjit Bora Guwahati de laiba bank amada senpam khara deposit tawna da lakibani adoba lambida hanalom da lairamba masa khangdaba miyoi khara Ranjit Bora na thawrakiba karadu da namai kapsilakibani sakhangdaba sing aduna namai na kapsilakpadagi Ranjit ki makokda namai na fan ki amadi mangna purakiba lupa lakh manga puduna mapam adudagi khonglai thuna satkibani haire amoromda namai na falaba Ranjit Guwahati de laiba GMCS da bokhatuna laikanaki adobo maklai kana bangam tana sikibani amoromda Guwahati da nongthil powopta nongmaina kaptana mi hatkibasi maram oraga loin oragi matangda wang kaya hangnaragle MP da Rahul Jatra manungda bom pokhain gani haba mi adu masakhangle fanhana honari police Mamang sayunda Madhya Pradesh ki indoda haujuk chathariba Congress ki Bharat Jodo Jatra manungda bom pokhain gani amasung party ki lusing bazing Rahul Gandhi amadi Kamal Nath hatkani hana aki tusungba pokan bachithi tharakiba mini haiba adu masakhangle amasung badu Panana Bonari and Ngasi Police na Pongdokre. Sidi do English Singamaka Samwan Mafuga Marigi and the Secret Aduga Marilene. November Taraga Indolgi, Zohi Eriada Atom Hogaluna City Adu Tarakibane. Kariguma Gandina Lusingle the Baxin Batung Sanabo Honariba Zatrazi, Kalsa Stadium, the Lep Trapati, Bompoka and Gani Amasung Makamadi, Madhya Pradesh Congress Kid President Nat Hatkani Haina, Gialaki and a Police Nahaki. I could say Adu Tarakiba, Miadumasa Kangle, Amasung Haki Pixel Pangle. I want to mark with Yingli Hana Indoor Commissioner of Police. I see Mr. Permission to hike. Mia do questions to the lady of some Hana Tongan Tongan, but this is the Asaba Ming Sinaraga City, Tabaki Tabaktori, and Mr. Hike. I could event Zadra see showing a mandala from Papa, Naxel, Togani, Habitaza, Piri, and a Commissioner Adun Hike. Bangladesh killing up by River Saikasina government boy into another of Western parties in a Kong sanction at the Basim Sagre. Matangi Saida Bangladesh ki parliament election pangtok na banak silaglaba matam masida leipakasi ki rajniti ki oiba thabak tharom sing yana tamthiba phibam amada lak pahore Bangladesh ki opposition party oriba Bangladesh National Party BNP na hojik awa maili government ki prime minister oriba Sheikh Hasina ki lengak po indu dona makoi ki anuba lekha ka masim na pathawang paikat pagaloina mathang tha December ki tarada Bangladesh sin bathungna fight to finish ki khongjang changchin na pathawang paikat pahogre ai BNP ki bakok tong balu singba amu oriba Aman Lula Amanna handak sakhiba public rally amada phongdokibada Bangladesh lebakasi December taradagi Begum Khalida amasung tarik zia anigi tarik dik matungina lebakasi salaiba horagani ana phongdoki magi wangang asina tasing na tagle madudi BNP na lusingba Islamist Opposition ki alliance in the Mikhalga marilena state violence agitation kya sa tharagadori tasing na makoina parliament ki Mikhalda hakthina sarugya gadabagi ohom de phongdokdre Russia and Ukraine and Nikimarta Akan Balan Song Naba as in a Maram Oduna Malemgi, Miam Pompa Mi Piper, Madiwaka Laita, the Bit Tawonkia, Tingling Charagasida, Bangladesh Lebagasida Social Dongi, Kodong Chadabakia Chown Mayonari.
Tanjasida BNP na haujik lengak pariba Sheikh Hasina ki lengak asi intuna da bagi khongthang lakolak pakloina na haujik lengak pariba Hasina ki thong asna Bangladesh ki miyamda asok pada thum saisen bagumna thokle ana BNP ki mekedi maral sirakle BNP ki khongsan asi hek horokpa matamdagi lebak asi gi lalol itik amadi posai puthokpagi maramda chauna akaiba fibana maram oidra sel thumgi lamda makhadana soksilakli wa famasida BNP na lengak pariba awa miliki matakta maral sidatna bakhoi gi lengak asi soibadagi aikoi gi lebak asi gi puthok patik chana puthok pangamdabani hajik baboda miyamna pable puthok sing paktangna pibangambagi wa fam lengak asi leitri ana phongdorakle Kumsing lising ani tara gamri de lebak asigi mikal pangthukna awa milikna lengak paira kraba matungda BNP amri masigi maruk mapang oiriba Zamat i Islamic na pangthokiba mikal sing boycott tawna bagi violence oiba khongjang sing awa miliki mathakta chathaduna lagli bani BNP na saugat pa khongjang loi sing na lakadoriba mikal asida saruk yakada paware plobaga loinana lebak asigi lambi sorok sida tamthiba thabak thawong sing makhatana sathaba horakli Makoina lebak asigi leiriba law enforcers sing da atanhana attack tawbaga loina lebak asigi minority group sing da hingsa gi tawong sing sathaduna lagli asigum thong asimak BNP Zamat Alliance ki wanadi miyamna pamloidaba amri miyamda awawa biba thawdok ngak to wairi makoi gi hingsa yawa thawdok sing aduda lebak asida miyoi leiba miyoi chamhian bagi ponsi mangan khibaga loina masing thingam traba asoka pansing thogan kre hairi masanopi kaptona halaga suitcase ta namsilamba apokpa mapa mama phagat pangam kre Mamang Sendo Uttar Pradesh ki Mathura da Laiba Jamuna Expressway manakta Swiss Gates amagi manungda asi baksang oina phangiba sahi kungani thoirom surabi Delhi da kinapi bazadu maki mapan hat pawiramle haina ngasi UP police na thaudok adugi langjin khangbangam kre Napi masadu gi apukpi mama makna mapagi aran bathong aduda madem pang sinduna masanabi adugi asi baksang Swiss Gates aduda namsin kiba oiramle haina Sumathura police ki superintendent na phangdoki ai usi Chaudhuri ko pinapi masa atubu halam diba mafa animak police na phagat pangam kre anasu SP asina phangdora kre mapa mama da taklam da napi masa aduna namit khare jumdagi mapan da koithoklu haibagi damak asawa phata pangam hawdabadagi Nitesh Jadhav ko mapa aduna masa nupi po nongmina kapada seki bani haiba police na khangbangam ke aroibada content sing asiki markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak pathaga jari channel asina domda kanarabadi subscribe to be business subscribe to be like and share to was a copy of Namako Amakana Tagasari.